ꯇꯨꯡꯈꯨꯂꯦꯟꯗ NSCN-IM ꯅ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯀꯤ ꯂꯥꯟꯃꯤ ꯃꯔꯤ ꯍꯥꯠꯈ꯭ꯔꯦ, ꯃꯤꯌꯥꯝꯅ ꯎꯈ꯭ꯔꯨꯜꯗ ꯂꯩꯕ IM ꯒꯤ ꯑꯣꯐꯤꯁ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ IM ꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯒ꯭ꯔꯨꯞ ꯅꯠꯇ꯭ꯔꯒ ꯐꯦꯛꯁꯟ ꯑꯃꯒꯤ ꯃꯊꯛꯇ ꯈꯨꯠ ꯊꯥꯅꯕ ꯑꯣꯔꯗꯔ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯒꯤ ꯄꯤꯈꯤꯕ ꯂꯩꯇꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗꯣꯛꯅꯅꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯒꯅꯤ ꯑꯃꯗꯤ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯁꯤꯖꯐꯥꯌꯔ ꯇꯧꯅꯗꯨꯅ ꯄꯤꯁ ꯇꯣꯛ ꯆꯠꯊꯔꯛꯂꯤꯕ NSCN-IM ꯒꯤ ꯀꯥꯗꯔꯁꯤꯡꯅ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯀꯤ ꯑꯣꯐꯤꯁꯥꯔ ꯌꯥꯎꯅ ꯂꯥꯟꯃꯤ ꯃꯔꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯎꯈ꯭ꯔꯨꯜꯗ ꯂꯩꯕ IM ꯒꯤ ꯋꯨꯡ ꯇꯥꯡꯈꯨꯜ ꯔꯤꯖꯟꯒꯤ ꯑꯣꯐꯤꯁ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯁꯣꯡꯈꯨꯂꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯤꯂꯣꯃꯤꯇꯔ 13 ꯔꯣꯝ ꯂꯥꯞꯅ ꯂꯩꯕ ꯍꯣꯡꯕꯩ ꯈꯨꯜꯒꯤ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ NSCN-ꯒꯤ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯀꯤ ꯑꯣꯐꯤꯁꯥꯔ ꯌꯥꯎꯅ ꯀꯥꯗꯔ 6 ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ IM-ꯒꯤ ꯑꯣꯐꯤꯁꯥꯔ ꯑꯅꯤꯅ ꯂꯨꯆꯤꯡꯕ ꯀꯥꯗꯔꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯀꯤ ꯀꯥꯗꯔ 4 ꯁꯤꯔꯒ ꯑꯇꯣꯞꯄ ꯑꯅꯤꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯣꯔꯗꯔ ꯄꯤꯂꯔ ꯃꯅꯥꯛꯇꯒꯤ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝꯕꯁꯤꯡ ꯐꯪꯂꯦ꯫ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯉꯁꯤ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯣꯔꯦ PSꯅ ꯀꯣꯟꯕ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 68ꯒ ꯅꯛꯅꯔꯤꯕ ꯌꯥꯡꯉꯧꯕꯨꯡ ꯈꯨꯜꯗꯒꯤ 9mm ꯄꯤꯁꯇꯣꯜ 6, ꯅꯣꯡꯃꯩ ꯑꯁꯤꯒꯤ ꯃꯦꯒꯖꯤꯟ 6, ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯔꯥꯏꯐꯜ ꯑꯃ, IED 15, ꯇꯦꯛꯅꯤꯀꯦꯜ ꯔꯦꯗꯤꯑꯣ ꯁꯦꯠ 2 ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯈꯠꯂꯛꯈꯤꯕ ꯔꯤꯀꯣꯚꯔ ꯇꯧꯔꯕ IEDꯁꯤꯡ ꯑꯃꯗꯤ ꯕꯣꯝꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯄꯣꯈꯥꯏꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯦꯔꯣꯁꯤꯟ ꯌꯦꯟꯕꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯀꯣꯝꯊꯣꯛꯈ꯭ꯔꯦ, ꯅꯨꯃꯤꯠ 60ꯅꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯞꯁꯤꯡꯗ ꯌꯣꯟꯕ ꯌꯥꯍꯟꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯂꯥꯟꯅ ꯃꯥꯂꯦꯝꯁꯤꯒꯤ ꯏꯅꯔꯖꯤ ꯁꯄ꯭ꯂꯥꯏ ꯆꯦꯟꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯤꯕꯁꯤ ꯌꯦꯡꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯉꯁꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯁꯦꯐꯇꯤ ꯑꯦꯟꯗ ꯂꯥꯏꯁꯦꯟꯁꯤꯡ ꯔꯨꯜꯁ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯀꯣꯝꯊꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯊꯧ ꯇꯥꯕ ꯌꯨꯝꯊꯣꯡꯁꯤꯡꯗ ꯀꯦꯔꯣꯁꯤꯟ ꯈꯣꯡꯂꯩ ꯊꯨꯅ ꯐꯪꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯈ꯭ꯔꯦ꯫ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯑꯦꯟꯗ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 12ꯗ ꯆꯥꯛ ꯊꯣꯡꯅꯅꯕ ꯑꯃꯁꯨꯡ ꯃꯩ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯗ-ꯍꯣꯛ ꯀꯦꯔꯣꯁꯤꯟ ꯐꯪꯍꯜꯂꯒꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 60ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯕ꯭ꯂꯤꯛ ꯁꯦꯛꯇꯔ ꯑꯣꯏꯜ ꯀꯝꯄꯦꯅꯤꯁꯤꯡꯅ ꯄꯦꯇ꯭ꯔꯣꯜ ꯄꯝꯞꯁꯤꯡ ꯌꯥꯎꯅ ꯔꯤꯇꯦꯜ ꯆꯦꯅꯦꯜꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯀꯦꯔꯣꯁꯤꯟ ꯌꯦꯟꯊꯣꯛꯄ ꯌꯥꯍꯜꯂꯒꯅꯤ꯫ ꯌꯨꯝꯊꯣꯡꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯔꯤꯇꯦꯜ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯌꯨꯅꯤꯠ ꯈꯨꯗꯤꯡꯗ ꯀꯦꯔꯣꯁꯤꯟ ꯂꯤꯇꯔ 2,500 ꯐꯥꯎꯕ ꯁ꯭ꯇꯣꯔ ꯇꯧꯗꯨꯅ ꯊꯝꯕ ꯌꯥꯍꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 12 ꯑꯁꯤꯗ ꯀꯦꯔꯣꯁꯤꯟ ꯁꯄ꯭ꯂꯥꯏ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯀꯣꯝꯊꯣꯔꯛꯈꯤꯕ ꯑꯁꯤ ꯃꯃꯥꯡꯗ ꯀꯦꯔꯣꯁꯤꯟ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯐꯝꯁꯤꯡꯗ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯏꯅꯔꯖꯤꯒꯤ ꯑꯋꯥꯠꯄ ꯂꯩꯔꯛꯄꯗꯒꯤ ꯌꯨꯝꯊꯣꯡꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯅꯤ꯫ ꯁ꯭ꯇꯦꯠꯁꯤꯡ ꯑꯗꯨꯗꯤ ꯍꯔꯤꯌꯥꯅꯥ, ꯗꯦꯜꯂꯤ, ꯎꯠꯇꯔ ꯄ꯭ꯔꯗꯦꯁ, ꯄꯟꯖꯥꯕ, ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ, ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔ, ꯎꯠꯇꯔꯈꯟꯗ, ꯒꯨꯖꯔꯥꯠ, ꯃꯍꯥꯔꯥꯁꯇ꯭ꯔ, ꯔꯥꯖꯁꯊꯥꯟ, ꯒꯣꯋꯥ, ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ, ꯆꯠꯇꯤꯁꯒꯔ, ꯋꯦꯁꯠ ꯕꯦꯡꯒꯜ, ꯕꯤꯍꯥꯔ, ꯓꯥꯔꯈꯟꯗ, ꯑꯣꯔꯤꯁꯥ, ꯀꯔꯅꯥꯇꯀꯥ, ꯇꯥꯃꯤꯜ ꯅꯥꯗꯨ, ꯇꯦꯂꯪꯒꯥꯅꯥ, ꯀꯦꯔꯂꯥ ꯑꯃꯁꯨꯡ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯅꯤ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯤꯑꯣꯏ ꯑꯃ ꯐꯥꯕꯒꯤ ꯊꯧꯗꯣꯛꯅ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯅꯦꯛꯁꯜꯁ ꯂꯩꯔꯕ꯭ꯔꯥ ꯍꯪꯅꯔꯛꯂꯦ꯫ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯤꯡꯛ ꯇꯦꯡꯛ ꯁꯦꯟꯇꯔ ꯐꯣꯔ ꯅꯣꯔꯊ-ꯏꯁꯠ ꯏꯟꯗꯤꯌꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯇꯗꯤꯖꯅ ꯑꯋꯥꯡ-ꯅꯣꯡꯄꯣꯛꯇ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯃꯨꯚꯃꯦꯟꯠ ꯑꯃꯁꯨꯡ ꯅꯦꯛꯁꯜꯁ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝꯗ ꯆꯥꯎꯅ ꯁꯤꯡꯅꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯍꯪꯅꯔꯛꯈ꯭ꯔꯦ꯫ CNEISSꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯍꯟꯗꯛ ꯃꯤꯖꯣꯔꯥꯝꯗ ꯐꯥꯈꯤꯕ ꯔꯁꯤꯌꯥꯒꯤ ꯃꯤꯑꯣꯏ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯟꯁꯔꯖꯦꯟꯠ ꯑꯥꯎꯠꯐꯤꯠ ꯑꯃꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯃꯃꯤ ꯎꯔꯤ꯫ ꯃꯁꯤꯅ ꯑꯋꯥꯡ-ꯅꯣꯡꯄꯣꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯅꯦꯛꯁꯜꯁ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯃꯃꯤꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯐꯥꯈꯤꯕ ꯆꯍꯤ 94 ꯁꯨꯔꯕ ꯔꯁꯤꯌꯥꯗꯒꯤ ꯏꯒꯣꯔ ꯕꯥꯕꯀꯣ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯥꯔꯕꯤꯇ꯭ꯌ ꯇꯇꯥꯒ꯭ꯔꯥꯝ ꯖꯅꯥ ꯃꯍꯥꯇꯤ ꯁꯃꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯕꯥꯕꯀꯣ ꯑꯁꯤ ꯃꯤꯖꯣꯔꯥꯝꯗ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯑꯦꯔꯤꯌꯥ ꯄꯔꯃꯤꯠ ꯌꯥꯎꯗꯅ ꯆꯪꯂꯛꯄꯒꯤꯗꯃꯛ ꯐꯥꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯊꯥ ꯑꯁꯤꯒꯤ 19ꯗ ꯑꯒꯔꯇꯂꯥꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ PCJSSꯀ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯁꯨꯡ ꯐꯣꯡꯗꯣꯛꯇꯕ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯆꯠ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫
ꯊꯥꯎꯗ ꯏꯊꯥꯅꯣꯜ ꯌꯥꯟꯕꯒꯤ ꯈꯣꯡꯊꯥꯡꯅ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯊꯥꯎꯗ ꯇꯥꯡꯖꯕ ꯍꯟꯊꯍꯟꯕ ꯉꯝꯒꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯏꯖꯔꯦꯜ, ꯌꯨ.ꯑꯦꯁ.ꯑꯦ. ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯂꯥꯟꯅ ꯃꯥꯂꯦꯝ ꯁꯤꯟꯊꯨꯡꯅ ꯏꯅꯔꯖꯤ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯂꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯤꯖꯤꯟꯅꯅꯕ ꯊꯥꯎꯁꯤꯡꯗ ꯏꯊꯥꯅꯣꯜ ꯌꯥꯟꯁꯤꯟꯅꯕꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯄꯨꯊꯣꯔꯛꯈꯤꯕꯗꯨ ꯄꯤ.ꯑꯦꯝ. ꯃꯣꯗꯤꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯗꯨꯅ ꯏꯊꯥꯅꯣꯜ ꯌꯥꯟꯁꯤꯟꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤ ꯄꯨꯁꯤꯜꯂꯛꯄ ꯊꯥꯎꯗ ꯇꯥꯡꯖꯕꯒꯤ ꯆꯥꯡ ꯍꯟꯊꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯖꯦꯋꯥꯔꯗ ꯅꯣꯏꯗꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯆꯨ ꯊꯥꯕ ꯐꯥꯔꯃꯔꯁꯤꯡꯅ ꯀ꯭ꯔꯨꯗ ꯑꯣꯏꯜꯗ ꯁꯦꯜ ꯇꯨꯡꯁꯤꯟꯅꯕ ꯑꯃꯁꯨꯡ ꯀꯥ ꯍꯦꯟꯅ ꯆꯠꯍꯟꯗꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯐꯥꯔꯃꯔꯁꯤꯡꯕꯨ ꯊꯥꯒꯠꯂꯗꯨꯅ ꯃꯣꯗꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯊꯥꯅꯣꯜ ꯌꯥꯟꯁꯤꯟꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯥꯏꯈꯠꯂꯝꯗ꯭ꯔꯕꯗꯤ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤ ꯃꯤꯌꯥꯝꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯕꯦꯔꯦꯜ ꯀ꯭ꯔꯣꯔ 4.5 ꯔꯣꯝ ꯍꯦꯟꯅ ꯄꯨꯁꯤꯜꯂꯛꯄ ꯃꯊꯧ ꯇꯥꯔꯝꯒꯅꯤ꯫ ꯏꯟꯗꯤꯌꯥꯗ ꯁꯤꯖꯤꯟꯅꯔꯤꯕ ꯊꯥꯎꯁꯤꯡ ꯑꯁꯤ ꯆꯥꯗ 90 ꯔꯣꯝꯗꯤ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯎꯗ ꯏꯊꯥꯅꯣꯜ ꯌꯥꯟꯁꯤꯟꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯃꯃꯜ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯒꯗꯕꯗꯨ ꯉꯥꯛꯊꯣꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯏꯊꯥꯅꯣꯜ ꯕ꯭ꯂꯦꯟꯗꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯅ ꯃꯄꯥꯟꯗꯒꯤ ꯃꯃꯜ ꯋꯥꯡꯅ ꯂꯩꯗꯨꯅ ꯄꯨꯁꯤꯜꯂꯛꯄ ꯀ꯭ꯔꯨꯗ ꯑꯣꯏꯜꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯤꯖꯤꯟꯅꯅꯕ ꯊꯥꯎꯁꯤꯡꯒꯤꯃꯃꯜ ꯍꯦꯟꯒꯠꯂꯛꯀꯗꯕꯗꯨ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯃꯃꯜ ꯍꯦꯟꯒꯠꯍꯟꯗꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯩꯉꯥꯛꯅ ꯊꯝꯈꯤꯕ ꯄꯦꯇ꯭ꯔꯣꯜꯗ ꯏꯊꯥꯅꯣꯜ ꯆꯥꯗ 10 ꯌꯥꯟꯕꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯃꯃꯥꯡ ꯆꯍꯤꯗ ꯐꯪꯕ ꯉꯝꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯊꯪ ꯊꯥ ꯑꯃꯗꯒꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯈꯨꯗꯤꯡꯃꯛꯇ E20 ꯍꯥꯏꯅ ꯈꯪꯅꯕ ꯏꯊꯥꯅꯣꯜ ꯌꯥꯜꯂꯕ ꯄꯦꯇ꯭ꯔꯣꯜ ꯁꯄ꯭ꯂꯥꯏ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯜ ꯃꯥꯔꯀꯦꯇꯤꯡ ꯀꯝꯄꯦꯅꯤꯁꯤꯡꯗ ꯈꯪꯍꯟꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯀꯨꯝꯖꯥ 2030 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯦꯇ꯭ꯔꯣꯜꯗ ꯌꯥꯜꯂꯤꯕ ꯏꯊꯥꯅꯣꯜ ꯑꯁꯤ ꯆꯥꯗ 30ꯗ ꯍꯦꯟꯒꯠꯍꯟꯅꯕ ꯄꯥꯟꯗꯝꯁꯨ ꯂꯩꯕꯥꯛꯅ ꯊꯝꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯔꯥꯟꯒꯤ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯒꯤ ꯃꯦꯗꯤꯀꯦꯜ ꯇꯨꯔꯤꯖꯝ ꯁꯦꯛꯇꯔꯗ ꯆꯥꯗ 90 ꯔꯣꯝ ꯍꯟꯊꯔꯛꯈ꯭ꯔꯦ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯏꯖꯔꯦꯜ, ꯌꯨ.ꯑꯦꯁ.ꯑꯦ. ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦꯞꯄ ꯂꯩꯇꯅ ꯆꯥꯎꯈꯠꯂꯛꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯃꯦꯗꯤꯀꯦꯜ ꯇꯨꯔꯤꯖꯝ ꯁꯦꯛꯇꯔꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡꯗꯒꯤ ꯊꯥꯗꯣꯔꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯦꯁꯦꯟꯠꯀꯤ ꯆꯥꯡ ꯆꯥꯗ 30ꯗꯒꯤ 90 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯟꯊꯔꯛꯂꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯇꯨꯔꯤꯖꯝꯒ ꯃꯔꯤ ꯂꯩꯅꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯃꯦꯗꯤꯀꯦꯜꯁꯤꯡꯒꯤ ꯔꯦꯚꯤꯅ꯭ꯌꯨꯁꯨ ꯆꯥꯗ 90 ꯔꯣꯝ ꯍꯟꯊꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯁꯇ꯭ꯔꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯦꯛꯇꯔ ꯑꯁꯤꯗ ꯍꯟꯊꯔꯛꯂꯤꯕꯁꯤ ꯍꯧꯈꯤꯕ ꯆꯌꯣꯜ ꯑꯅꯤꯔꯣꯝꯁꯤꯗ ꯍꯦꯟꯅ ꯈꯣꯡꯂꯩ ꯌꯥꯡꯅ ꯍꯟꯊꯔꯛꯈꯤꯕꯅꯤ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯗꯒꯤ ꯏꯟꯗꯤꯌꯥꯗ ꯂꯥꯌꯦꯡꯕ ꯂꯥꯛꯂꯝꯕ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯆꯥꯡ ꯍꯦꯜꯊ ꯀꯦꯌꯔ ꯆꯦꯟ ꯑꯌꯥꯝꯕ ꯆꯥꯗ 65 ꯔꯣꯝ ꯍꯟꯊꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇꯨꯅ ꯂꯥꯟ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯁꯤꯅ ꯑꯅꯧꯕ ꯃꯥꯔꯀꯦꯠꯁꯤꯡꯗ ꯃꯤꯠꯌꯦꯡ ꯊꯝꯕ ꯍꯧꯔꯛꯂꯦ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯗꯒꯤ ꯂꯥꯛꯄ ꯄꯦꯁꯦꯟꯠꯁꯤꯡꯗ ꯃꯤꯠꯌꯦꯡ ꯊꯝꯂꯝꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯈꯥ ꯊꯪꯕ ꯑꯃꯁꯨꯡ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯗꯒꯤ ꯂꯥꯛꯄ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯊꯝꯕ ꯍꯧꯅꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯂꯥꯟ ꯑꯁꯤꯅ ꯐ꯭ꯂꯥꯏꯠꯁꯤꯡꯒꯤ ꯔꯨꯠꯇ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥ ꯈꯔ ꯀꯥꯟꯅꯔꯒ ꯀꯟꯁꯜꯇꯦꯟꯠꯀꯤꯗꯃꯛꯇ ꯇꯣꯏꯅ ꯂꯥꯛꯂꯝꯕ ꯄꯦꯁꯦꯟꯠꯁꯤꯡꯁꯨ ꯂꯥꯛꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯀꯤ ꯊꯧꯁꯤꯜ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯂꯥꯟꯒꯤ ꯃꯥꯌꯣꯛꯇ ꯌꯨ.ꯑꯦꯁ.ꯑꯦ.ꯗ ꯅꯣ ꯀꯤꯡꯁ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯈ꯭ꯔꯦ꯫ ꯌꯨ.ꯑꯦꯁ.ꯑꯦ. ꯌꯥꯎꯅ ꯌꯨꯔꯣꯞꯇ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯊꯧꯁꯤꯜ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯥꯌꯣꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯅꯣ ꯀꯤꯡꯁ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯗꯨꯅ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯂꯥꯟ ꯑꯃꯁꯨꯡ ꯏꯃꯤꯒ꯭ꯔꯦꯁꯟ ꯏꯟꯐꯣꯔꯁꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯌꯨ.ꯑꯦꯁ.ꯀꯤ ꯁ꯭ꯇꯦꯠ 50ꯗ ꯆꯠꯊꯈꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯌꯥꯝꯅ ꯅꯣ ꯀꯤꯡꯁ ꯃꯨꯚꯃꯦꯟꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯌꯨ.ꯑꯦꯁ. ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯁꯤꯜ ꯀꯌꯥꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯣ ꯀꯤꯡꯁ ꯃꯨꯚꯃꯦꯟꯠ ꯑꯁꯤ ꯆꯍꯤ ꯑꯁꯤꯗ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯨ.ꯑꯦꯁ.ꯀꯤ ꯑꯔꯥꯟꯕ ꯊꯧꯁꯤꯜꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯅꯤ꯫ ꯅꯣ ꯀꯤꯡꯁ ꯃꯨꯚꯃꯦꯟꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ
Event lising ahunga chani gi mathakta pangthokpaga loinana apikpa furupsingnasu khongjang asida saruk yari haina organizer singna phongdorkhibaga loinana khongjang asida malem pumbada leiriba miyamna saruk yanabasu phongdorkhi masing yamlaba miyamna Washington, Los Angeles, Dallas, Philadelphia amasung New York na singba US ki city singda punkhibaga loinana pro democracy slogan singsu laukhibaga loinana President Trump ki mathakta placard sing paiduna maki thausil sing yaningdaba phongdokki Kings Movement da saru yari bu khongjong loi singna miyang mi ningkha tamba immigration enforcement amasung US lanmi na Iran gi ningtambada khutingjiliba kaya gi mayokta kholau kaya lauki US President Donald Trump na mahaki anisu ba tam haurakpadagi No Kings Movement asi mahak ki mayokta sathaba ihau ama oiduna lakrabani North Korea gi lan gi thaurang ta tawriba Kim Jong Un na USA yauna kapangamba missile gi engine changyang tawkhre North Korea gi lusingba lan gi thorang ta tawriba Kim Jong Un na USA yauna kapangamba leibak adugi matik mayai leiraba rocket engine changyang tawriba adu yangsinkhre North Korea gi state media no phongdor khibada Kim Jong Un na USA yauna kapayaba missile gi engine changyang tawba yangsin khibaga loinana khulai sing asigi solid fuel engine yangsin khiba asina laibak asigi lanmi gi tawngambagi mapangal sing ahong ba kaya lakle haiki missile kapagi engine changyang tawkhiba asida Kim Jong Un na laibak adugi khulai gi mapangal hengalakle haina phongdokhibaga loinana matik mayai leiraba matangga sunaraba missile singna United States ki mayai sabukta yobu ngambagi matik mayai leire haina su phongdokhi Kim Jong Un na laibak adugi parliament ta thamkiba warol amada laibak adugi nuclear gi matik mayai kaya bu apianba phongdokhibaga loinana US bu malem gi oina state tourism amasung atopa laibak singda landabagi thaudang lowi haina maral sibada natana Middle East ta kut thingjinduna lan thokhalli haina su akan bamong da yaningdaba phongdokhi Korean Central News Agency gi warol amada Kim Jong Un na composite carbon fiber material siznaduna nauna semgatliba engine gi ground jet test yangsin khibaga loinana engine adugi arumpa kiloton lisingani ga chonga ni haiki engine gi mapangkal kankhat hannaba thaurang tawkhiba asi missile amattana tongan ba lanfam singda US Defense singbu maithiba pibagi hena sauba khudong chabadu hengat hanbagi masak ama oire haina observer singna phongdokhi Agency gi report na makha taraduna hai engine test adu laibak adugi 5-year military escalation gi thaurang amagi makhadani thaurang asigi pandamdi landabada hena singthaningai oinabagi pangthok chauthok hanbani North Korea na laibak adugi nuclear gi matik mayai sing hena pakthok chauthok nabagi thaurang lokhat khiba adu kumja lising ani ga taramapal da Kim Jong Un amasung US President Donald Trump ki marakta diplomacy gi oiba mari sing kai khibadagini engine test tawba asina laibak asigi military gi mapangal sing thaningai oina kankhat hanarbagi thaudang ni haina phongdokki UNACO Cup Maira Basikhong na MPSC thoiraga team champion oikhre Singjamai wangma khitri lekai da laiba SEYO hockey AstroTurf ground da chathariba ahumlak suba state level men's open hockey tournament UNACO Cup lisingani ga kuntaru ngasi loisin khiba ga loinana loisinba numita sanakhiba final match da Maira Basikhong na Manipur Police Sports Club Maithi ba piramlaga team champion oiba ngamkhre